Hello. Hello. ꯑꯣꯖꯥ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯈꯔꯗꯤ ꯁꯥꯡꯉꯦ. ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ. ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕꯁꯦ ꯑꯩꯕꯨ ꯄꯣꯛꯄ ꯑꯩꯈꯣꯏ ꯏꯃꯥꯁꯤꯒ ꯑꯩꯒꯤ ꯑꯣꯏꯕꯅꯦꯕ. ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯑꯣꯏꯗꯦ ꯃꯇꯝꯗꯨꯗ. ꯕꯕꯥꯁꯨ ꯂꯩꯈꯤꯗꯔꯦꯕ. ꯏꯃꯥꯕꯨꯗꯤ ꯍꯧꯖꯤꯛ ꯂꯩ, ꯌꯥꯝ ꯁꯣꯜꯂꯦ. ꯏꯃꯥꯗꯣ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯔꯒ ꯐꯃꯨꯡꯗ ꯁꯦꯟꯅꯔꯒ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯗꯕꯤꯗ ꯆꯥꯛꯏꯡ ꯈꯨꯝꯃꯤꯜꯂꯒ ꯇꯧꯔꯒ ꯍꯧꯖꯤꯛꯁꯦ ꯂꯩꯌꯦꯕ. ꯑꯗꯩꯗꯨꯗ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯃꯇꯝ ꯈꯔ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯉꯥꯎꯅꯔꯒ ꯂꯩꯔꯦ. ꯀꯉꯥꯎꯅꯔꯒ ꯂꯩꯕꯗꯣ ꯑꯗꯩ ꯍꯟꯗꯛ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯥꯔꯝꯕ ꯑꯩꯁꯦ ꯀꯩꯅꯣꯗ ꯌꯥꯎꯔꯝꯕꯅꯦ, ꯕꯞꯇꯤꯁꯇ ꯑꯍꯥꯟꯕ ꯌꯥꯎꯔꯝꯕꯅꯦꯕ. ꯕꯞꯇꯤꯁꯇ ꯌꯥꯎꯔꯝꯕꯗꯒꯤ ꯏꯃꯥꯒ ꯑꯩꯒꯁꯦ ꯌꯥꯎꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯃꯦꯝꯕꯔꯁꯤꯡ ꯈꯔ ꯑꯗꯨꯝ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯅꯔꯛꯄꯗꯒꯤ ꯑꯗꯨꯝ ꯑꯩꯁꯦ ꯍꯟꯗꯣꯔꯛꯄꯅꯦꯕ. ꯑꯗꯨꯒ ꯄ꯭ꯔꯦꯁꯇ ꯑꯃꯨꯛ ꯑꯩꯁꯦ ꯌꯥꯎꯕ. ꯄ꯭ꯔꯦꯁꯇ ꯑꯃꯨꯛ ꯌꯥꯎꯀꯥꯟꯗ ꯄ꯭ꯔꯦꯁꯁꯤꯗꯁꯨ ꯑꯃꯨꯛꯁꯨ ꯉꯁꯥꯏꯒꯤ ꯐꯦꯂꯣꯁꯤꯞꯁꯦ ꯆꯤꯡꯉꯤꯕ ꯃꯤꯁꯤꯡꯁꯦ ꯅꯥꯇꯩ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦꯅꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯉꯁꯥꯏꯒꯤ ꯆꯔꯆꯁꯦ ꯔꯟꯁꯦ ꯐꯖꯅ ꯇꯧꯕꯁꯦ ꯉꯝꯗꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ. ꯅꯥꯇꯩ ꯆꯥꯗ꯭ꯔꯀꯥꯟꯗ ꯑꯁꯤꯗ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯧꯕꯅꯣꯅ ꯍꯥꯟꯅꯒꯤꯗꯨꯅ ꯑꯃꯨꯛ ꯆꯪꯁꯜꯂꯨꯒꯗꯧꯕꯁꯨ ꯑꯃꯨꯛꯁꯨ ꯄꯨꯛꯅꯤꯡꯁꯤꯗ ꯑꯃꯨꯛꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯕꯅꯦꯕ. ꯂꯩꯕ ꯀꯥꯟꯗꯁꯤꯗ ꯍꯟꯗꯛꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ manipurꯒꯤ ꯂꯥꯟꯒꯤ ꯐꯤꯕꯝꯁꯤꯗ ꯑꯃꯨꯛ ꯆꯔꯆ ꯊꯨꯒꯥꯏꯕꯤ, ꯑꯗꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯆꯥꯁꯤꯡ ꯄꯨꯟꯕ ꯌꯥꯗꯕꯤ, ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯄ ꯌꯥꯗꯕꯤ ꯀꯟꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯅꯨꯡꯁꯤꯗꯁꯨ ꯇꯧꯕꯅꯤꯅ ꯃꯌꯥꯝꯁꯨ ꯅꯥꯇꯩ ꯆꯥꯗꯕ. ꯑꯗ ꯍꯟꯗꯛꯁꯦ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯁꯦ ꯌꯦꯡꯉꯨꯕꯁꯤꯗꯒꯤ ꯑꯩꯅ ꯑꯣꯖꯥꯒ ꯄꯥꯎ ꯑꯃꯨꯛꯇꯗꯤ ꯐꯥꯎꯅꯔꯒ ꯑꯩꯒꯤ ꯃꯔꯝꯗ ꯃꯌꯥꯝꯅ ꯏꯁꯣꯔꯗ ꯑꯃꯨꯛꯇꯪꯗꯤ ꯄꯥꯡꯕꯤꯅꯕ, ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯍꯥꯏꯖꯕꯤꯅꯕ ꯑꯩꯅ ꯁꯨꯃꯥꯏꯅꯁꯨ ꯑꯩꯅ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯍꯥꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ. ꯑꯗꯣ ꯑꯣꯖꯥꯅ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯏꯆꯤꯟ ꯏꯅꯥꯎ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯑꯉꯝꯕ ꯈꯔ ꯄꯥꯡꯕꯤꯗꯅ ꯇꯧꯕꯗꯣ ꯌꯥꯝ ꯊꯥꯒꯠꯂꯦ ꯑꯣꯖꯥ. ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯍꯦꯟꯅ ꯅꯤꯡꯊꯧ ꯂꯩꯄꯥꯛ ꯆꯥꯎꯈꯠꯄ, ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯄꯥꯛ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯣꯏꯁꯅꯨ ꯑꯣꯖꯥ. ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯁꯣꯠꯊꯔꯦ ꯍꯥꯏꯕꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯅ ꯉꯝꯃꯒ ꯆꯠꯂꯒ ꯂꯩꯔꯦꯕ ꯑꯩꯁꯦ. ꯏꯊꯟꯗ ꯇꯥꯔꯒ ꯆꯤꯡꯕꯤꯅꯕ ꯂꯩꯇꯕ, ꯅꯥꯏꯇꯣꯝ ꯇꯥꯕ ꯌꯥꯎꯗꯣ ꯑꯣꯏꯔꯒ ꯂꯩꯔꯦꯕ ꯑꯩꯁꯦ. ꯑꯗꯣ ꯄꯨꯛꯅꯤꯡꯗꯗꯤ ꯏꯁꯣꯔꯁꯦ ꯁꯨꯝ ꯂꯩꯕ. ꯄꯨꯛꯅꯤꯡꯁꯦ ꯏꯁꯣꯔꯁꯦ ꯁꯨꯝ ꯂꯩꯕꯗꯒꯤ ꯑꯩꯁꯦ ꯀꯉꯥꯎꯅꯔꯒ ꯆꯣꯏꯖꯥꯏꯅꯔꯒ ꯂꯩꯕꯗꯣ ꯇꯥꯔꯦ. ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯗꯦ. ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯅ ꯉꯝꯃꯀꯥꯟꯗ ꯏꯁꯥꯁꯤꯗ ꯅꯨꯡꯅꯥꯡꯕ ꯆꯔꯥꯡꯅꯕꯁꯨ ꯃꯌꯥꯝ ꯊꯣꯛꯄ, ꯏꯃꯨꯡ ꯃꯅꯨꯡꯒꯤꯕꯨ ꯑꯣꯏꯔꯁꯨ, ꯑꯗꯒꯤ ꯏꯁꯣꯔꯒꯤ ꯂꯝꯕꯤꯗ ꯆꯌꯦꯠꯅꯕꯕꯨ ꯑꯣꯏꯔꯒꯁꯨ. ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯣꯖꯥꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯈꯛ ꯍꯪꯖꯅꯤꯡꯕ, ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯈꯪꯖꯅꯤꯡꯕꯀꯣ. ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩꯗ ꯍꯥꯏꯕꯤꯕꯗꯗꯤ ꯅꯈꯣꯏ 2 ꯅꯠꯇ꯭ꯔꯒ 3 ꯄꯨꯟꯕ ꯃꯐꯝꯗ ꯑꯩ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯏꯅ ꯖꯤꯁꯨ ꯃꯁꯥꯅ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯣꯖꯥ. ꯑꯩꯗꯤ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯑꯩ ꯏꯊꯟ ꯈꯛꯇꯅꯦꯕ ꯇꯥꯔꯒ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛꯁꯦ. ꯑꯗꯣ ꯑꯩꯒꯤ ꯏꯔꯛꯁꯤꯗꯗꯤ ꯖꯤꯁꯨꯅ ꯌꯥꯎꯔꯣꯏꯗꯕ꯭ꯔꯥ? ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯈꯪꯕꯤꯔꯣꯏꯗꯕ꯭ꯔꯥ? ꯑꯩꯒꯤ ꯏꯅꯥꯛꯇꯗꯤ ꯃꯥ ꯌꯥꯎꯔꯣꯏꯗꯕ꯭ꯔꯥ? 2 ꯅꯠꯇ꯭ꯔꯒ 3ꯗꯣ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯄꯨꯟꯕ ꯐꯪꯖꯗꯕꯅꯤꯅ. ꯑꯁꯤ ꯑꯩꯅ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯄꯥꯎꯈꯨꯝꯁꯤ ꯈꯪꯅꯤꯡꯕ. ꯑꯩ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯁꯇꯔꯗ ꯋꯥꯍꯩ ꯑꯃꯈꯛꯇꯪ ꯍꯥꯏꯖꯒꯦ. ꯃꯃꯥꯡꯗꯒꯤ ꯁꯤꯁꯇꯔꯅ ꯍꯥꯏꯕꯤꯔꯛꯄ ꯋꯥꯍꯩꯁꯦ ꯑꯗꯨꯝ ꯇꯥꯖꯔꯛꯄ ꯃꯇꯝꯗꯀꯣ, ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯐꯥꯎꯖꯔꯛꯏ, ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯈꯟꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯅ ꯅꯍꯥꯛꯄꯨ ꯈꯜꯂꯦ ꯍꯥꯏꯅ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯁꯦ. ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯅ ꯊꯥꯖꯕꯁꯦ, ꯏꯄꯥ ꯏꯁꯣꯔꯅ, ꯌꯦꯍꯣꯚꯥ ꯏꯄꯥ ꯏꯁꯣꯔꯅ ꯈꯟꯗꯣꯛꯄꯤꯗ꯭ꯔꯒꯗꯤ, ꯀꯧꯕꯤꯗ꯭ꯔꯒꯗꯤ, ꯀꯧꯊꯣꯛꯄꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯀꯟꯕꯤꯕ ꯃꯄꯨꯅꯤ, ꯏꯁꯣꯔꯒꯤ ꯃꯆꯥꯅꯤ, ꯄꯥꯞ ꯀꯣꯛꯄꯤꯕ ꯃꯄꯨꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯀꯣ. ꯑꯗꯨꯅ ꯁꯤꯁꯇꯔꯒꯤ ꯋꯥꯍꯩꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯇꯅꯕꯨ ꯑꯩꯈꯣꯏꯒꯤ ꯀꯟꯗꯤꯁꯟ ꯃꯑꯣꯡꯅ ꯑꯩꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯒꯤ ꯂꯥꯞꯊꯣꯛꯑꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯖꯕꯅꯤ. ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯗꯤ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯉꯩꯗ ꯊꯥꯗꯣꯛꯄꯤꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ. ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯁꯇꯔꯗ ꯐꯥꯎꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏ, ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ, ꯆꯔꯆ ꯊꯨꯒꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ, ꯁꯤꯁꯇꯔꯒꯨꯝꯅ ꯋꯥꯈꯜ ꯊꯃꯣꯏ ꯄꯤꯛꯁꯟꯗꯅ
ꯑꯩ ꯆꯔꯆ ꯀꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯇꯣꯛꯊꯗꯅ ꯏꯁꯣꯔꯅ ꯑꯩꯁꯦ ꯏꯟꯊꯣꯛꯄꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯁꯤꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯒꯤ ꯌꯥꯝ ꯂꯥꯞꯊꯣꯛꯑꯦ ꯍꯥꯏꯅ ꯈꯟꯕꯁꯦ ꯃꯌꯥꯝ ꯑꯃ ꯐꯥꯎꯋꯦꯕꯀꯣ ꯑꯩꯉꯣꯟꯗꯁꯨ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯂꯩ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯁꯇꯔ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯗꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄ꯭ꯔꯃꯥꯟ ꯑꯃꯈꯛ ꯇꯧꯋꯦꯕ ꯄ꯭ꯔꯃꯥꯟꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯎ ꯂꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯌꯥꯎ 100ꯈꯛ ꯂꯣꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯧꯕꯤꯕ ꯄ꯭ꯔꯃꯥꯟꯁꯤꯗ ꯌꯥꯎ 100ꯁꯤꯗꯒꯤ ꯌꯥꯎ ꯑꯃꯈꯛ ꯃꯥꯡꯈ꯭ꯔꯦ ꯌꯥꯎ ꯑꯃꯈꯛ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯌꯥꯎ ꯁꯦꯟꯕꯤꯕ ꯃꯄꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯔꯤꯕ ꯌꯥꯎ ꯁꯦꯟꯕꯗꯨꯒꯤ ꯃꯄꯨꯗꯣ ꯑꯗꯨꯅ ꯃꯥꯡꯈ꯭ꯔꯤꯕ ꯌꯥꯎꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅ ꯃꯥꯒꯤ ꯌꯥꯎ 34 ꯑꯗꯨ ꯊꯅꯝꯃꯒ ꯌꯥꯎ 34 ꯑꯗꯨ ꯊꯝꯃꯝꯃꯒ ꯃꯥꯡꯈꯤꯕ ꯌꯥꯎ ꯑꯗꯨ ꯊꯤꯕ ꯆꯠꯂꯤ ꯌꯥꯎ ꯑꯃꯈꯛ ꯃꯥꯡꯕꯁꯦ ꯏꯁꯣꯔꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯅꯠꯇꯦꯕ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯌꯦꯡꯉꯨ ꯌꯥꯎ 34 ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯄ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯄꯤꯅꯤꯡꯉꯤꯕ ꯄ꯭ꯔꯃꯥꯟꯁꯦ ꯌꯥꯎ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯁꯣꯟꯖꯕ ꯃꯇꯨ ꯌꯥꯝ ꯁꯣꯟꯖꯕꯀꯣ ꯌꯥꯝꯅ ꯊꯣꯠꯄ ꯅꯧꯕ ꯑꯗꯣ ꯀꯩꯁꯥ ꯂꯥꯛꯑꯒ ꯆꯥꯈꯤꯕ ꯌꯥꯏ ꯂꯪꯒꯨꯏꯅ ꯆꯥꯈꯤꯕ ꯌꯥꯏ ꯇꯣꯉꯥꯟꯕ ꯁꯥꯍꯤꯡ ꯆꯥꯕ ꯁꯥꯅ ꯆꯥꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯌꯥꯎꯗꯣ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯌꯥꯎꯁꯤꯡꯗꯣ ꯍꯣꯏꯔꯒ ꯌꯥꯎ ꯃꯥꯡꯈꯤꯕꯗꯨ ꯊꯤꯕ ꯌꯥꯗꯕꯅꯤꯅ ꯊꯅꯝꯃꯒ ꯃꯥꯡꯈꯤꯕ ꯌꯥꯎꯗꯣ ꯊꯤꯕ ꯆꯠꯄꯅꯤ ꯌꯥꯎ 34 ꯊꯅꯝꯃꯒ ꯑꯗꯣ ꯐꯪꯉꯛꯄ ꯃꯇꯝꯗ ꯃꯥꯅ ꯍꯔꯥꯎꯅ ꯃꯔꯦꯡ ꯃꯥꯅ ꯊꯣꯡꯒꯠꯂꯒ ꯄꯨꯅ ꯂꯥꯛꯑꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯤꯡꯖꯔꯤꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯁꯤꯁꯇꯔ ꯑꯐꯕ ꯌꯥꯎ ꯁꯦꯟꯕꯅꯤ ꯒꯨꯗ ꯁꯦꯐꯔꯗ ꯍꯥꯏꯕꯗꯤ ꯑꯐꯕ ꯑꯩꯈꯣꯏꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯑꯁꯪꯕ ꯁꯟꯖꯥꯕꯨꯡꯗ ꯑꯩꯈꯣꯏꯕు ꯍꯣꯏꯗꯨꯅ ꯄꯨꯕꯤꯔꯤꯕ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯗꯕ ꯏꯃꯥꯅꯨꯑꯦꯜꯅꯤ ꯁꯤꯁꯇꯔꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯑꯃ ꯐꯣꯟ ꯇꯧꯕꯤꯔꯛꯏ ꯃꯤ ꯃꯌꯥꯝꯅ ꯌꯥꯝ ꯆꯥꯟꯅꯕ ꯑꯣꯖꯥ ꯑꯩ ꯆꯔꯆ ꯀꯥꯕ ꯉꯝꯗ꯭ꯔꯦ ꯏꯁꯣꯔꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯝꯒꯗ꯭ꯔꯥ ꯑꯣꯖꯥ ꯑꯩꯁꯦ ꯏꯁꯣꯔꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯔꯝꯒꯗ꯭ꯔꯥ ꯑꯣꯖꯥ ꯑꯩꯁꯦ ꯏꯁꯣꯔꯒꯤ ꯂꯝꯕꯤꯗꯒꯤ ナꯊꯩꯔꯦ ꯑꯣꯖꯥ ꯑꯩꯁꯦ ꯕꯦꯛꯁ꯭ꯂꯥꯏꯗ ꯆꯠꯂꯦ ꯍꯥꯏꯕꯒꯨꯝꯕꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯀꯟꯗꯤꯁꯟ ꯀꯌꯥꯗꯒꯤ ꯑꯩꯈꯣꯏꯗ ꯐꯥꯎꯕ ꯐꯤꯂꯤꯡ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯧꯕꯗꯤ ꯑꯩꯈꯣꯏꯅ ꯅꯤꯡꯖꯔꯤꯕ ꯏꯁꯣꯔ ꯑꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯠꯂꯒ ꯍꯔꯥꯎꯕ ꯏꯁꯣꯔ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯆꯔꯆ ꯌꯥꯝ ꯀꯥꯔꯒ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯍꯔꯥꯎꯕ ꯏꯁꯣꯔ ꯅꯠꯇꯦ ꯃꯍꯥꯛꯅ ꯍꯔꯥꯎꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯃꯇꯝꯗꯅꯤ ꯑꯩꯈꯣꯏꯅ ꯁꯦꯜꯕꯦꯁꯟ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯕ ꯍꯥꯏꯁꯦ ꯆꯔꯆ ꯀꯥꯕꯗꯒꯤ ꯁꯦꯜꯕꯦꯁꯟ ꯐꯪꯕ ꯅꯠꯇꯦ ꯖꯤꯁꯨꯕꯨ ꯊꯥꯖꯕ ꯃꯇꯝꯗꯒꯤ ꯅꯤꯡꯁꯤꯡꯉꯨ ꯁꯤꯁꯇꯔ ꯀꯦꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯄꯥꯡ ꯇꯤꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯣꯏ ꯑꯃꯁꯨꯡ ꯖꯦꯠꯇ ꯃꯤ ꯑꯅꯤꯁꯨ ꯇꯤꯡꯉꯤꯀꯣ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯍꯨꯔꯥꯟꯕꯅꯤ ꯃꯈꯣꯏꯁꯦ ꯐꯠꯇꯕꯅꯤ ꯃꯈꯣꯏꯁꯦ ꯍꯥꯠꯇꯣꯛꯄꯗ ꯃꯇꯤꯛ ꯆꯥꯔꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯦꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯊꯥꯡꯒꯠꯂꯛꯄ ꯃꯇꯝꯗꯨꯗ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯅꯤꯗꯨꯒꯤ ꯑꯣꯏ ꯑꯃꯁꯨꯡ ꯅꯥꯀꯟ ꯑꯅꯤꯗ ꯄꯥꯡ ꯇꯤꯡꯉꯤꯕꯗꯨꯗ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯍꯥꯛ ꯏꯁꯣꯔꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯥ ꯅꯍꯥꯛꯇꯤ ꯀꯟꯖꯕ ꯉꯝꯕ ꯅꯠꯇ꯭ꯔꯥ ꯅꯍꯥꯛ ꯅꯁꯥꯕꯨꯁꯨ ꯀꯟꯖꯧ ꯑꯩꯈꯣꯏꯕꯨꯁꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯗ ꯅꯥꯀꯟ ꯑꯃꯗ ꯌꯥꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏ ꯅꯪ ꯏꯁꯣꯔꯕꯨ ꯀꯤꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯇꯧꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯑꯗꯨꯒꯤ ꯃꯔꯝꯅ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯗ ꯆꯩꯔꯥꯛ ꯐꯪꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯔꯥꯜ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ ꯒꯨꯔꯨ ꯅꯍꯥꯛꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯆꯪꯕ ꯃꯇꯝꯗ ꯑꯩꯕꯨꯁꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯕꯁꯦ ꯐꯠꯇꯕ ꯃꯤ ꯑꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄꯗ ꯄꯥꯞ ꯇꯧꯔꯕ ꯃꯤ ꯑꯗꯨꯅ ꯆꯔꯆ ꯁꯨꯡꯀꯥ ꯀꯥꯗ꯭ꯔꯕ ꯃꯤ ꯑꯗꯨꯅ ꯑꯔꯣꯏꯕ ꯃꯇꯝꯗ ꯍꯦꯛ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗ ꯖꯤꯁꯨꯁꯦ ꯃꯍꯥꯛꯅ ꯊꯥꯖꯈꯤꯕ ꯁꯟ ꯑꯣꯐ ꯒꯣꯗꯅꯤ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯕꯤꯕ ꯃꯄꯨꯅꯤ ꯖꯤꯁꯨ ꯑꯩꯕꯨꯁꯨ ꯅꯍꯥꯛꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯆꯪꯕꯗ ꯅꯤꯡꯁꯤꯡꯕꯤꯌꯨ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯀꯔꯤ ꯍꯥꯏꯈꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ ꯅꯪ ꯉꯁꯤꯃꯛ ꯑꯩꯒ ꯂꯣꯏꯅꯅ ꯄꯦꯔꯥꯗꯥꯏꯁꯇ ꯆꯠꯀꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕ ꯄꯦꯔꯥꯗꯥꯏꯁꯇ ꯀꯥꯈꯤꯕ ꯃꯤꯁꯛ ꯑꯁꯦ ꯃꯍꯥꯛ ꯆꯔꯆ ꯀꯥꯕ ꯃꯤꯁꯛ ꯅꯠꯈꯤꯗꯦ ꯃꯍꯥꯛꯁꯦ ꯙꯔꯃ ꯌꯥꯝ ꯂꯩꯕ ꯃꯤꯁꯛ ꯅꯠꯈꯤꯗꯦ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯄꯥꯞ ꯇꯧꯔꯕ ꯃꯤꯁꯛꯇꯣ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯖꯤꯁꯨꯕꯨ ꯊꯥꯖꯕ ꯃꯇꯝꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯖꯤꯁꯨꯒ ꯂꯣꯏꯅꯅ ꯄꯦꯔꯥꯗꯥꯏꯁꯇ ꯀꯥꯈꯤꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯆꯥꯎꯕ ꯄ꯭ꯔꯃꯥꯟ ꯑꯃ ꯇꯥꯏ ꯑꯃꯁꯨꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯤ ꯍꯥꯏꯔꯤ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠꯅ ꯁꯥꯕ ꯁꯪꯗ ꯑꯩ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯈꯛ ꯁꯤꯁꯇꯔꯅ ꯇꯥꯕꯤꯈ꯭ꯔꯕ꯭ꯔꯥ ꯕꯥꯏꯕꯜꯗꯒꯤ ꯇꯥꯔꯦ ꯑꯣꯖꯥ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯐꯖꯕ ꯆꯔꯆ ꯁꯥꯔꯦ ꯃꯊꯣꯟ ꯁꯥꯔꯦ ꯐꯖꯅ ꯖꯦꯛꯑꯦ ꯐꯖꯅ ꯄꯦꯟ ꯇꯧꯔꯦ ꯂꯨꯄꯥ ꯂꯥꯛ ꯆꯪꯍꯜꯂꯦ ꯏꯁꯣꯔꯅ ꯁꯤꯒ ꯂꯩꯔꯅꯤ ꯍꯥꯏꯅ
पैसागा ईश्वर पैसाना ईश्वर सेम याब्रा पैसा याम कल्लगा ईश्वर ने गोंदा हराउनी हाइबा याब्रा नत्ते अदुबु ईश्वर ना हाइबदी आइगी खुदमकना सेम किबा मियोइबने खोइगी नुंगदा आई लई हाइबनी सिस्टर अदुना सिस्टर बु जिसु ख्रिस्टना कैदौङैदा थादोकपिदे ngasi sister gai ga wari sana han bi bisu ईश्वर की थौरांग अमा लई मरमदी सिस्टर ना ऐसे ईश्वर दगी लापथो माले ऐसे चर्च काबा ngamdre ऐसे इथंतनी ईश्वर गी ऐसे चिंगबिनबा लेतबनी हाइबदो ईश्वर नदी सिस्टर बु मिकुप अमा फाव थादोकपिदे हाइबा वाइ सिनि ngasi sister की थमोइदा जिसु ख्रिस्ट गी अखोइदा नुसीबा फावरकपा अवाबा मत मतेंग पांगने पसे कदाइदगी लाकपनो से अफबदगी लाकपनी अमदुना हाय अफब पुनमक से मथकलोमदगिनी हाइबनी सिस्टर अदुना सिस्टर की मनाक्ता सिस्टर की नुंगदा हाइबा प्रभु जीसु ख्रिस्ट लई मरमदी महा सिस्टर ना प्रभु जीसु बु थाजबगी मरमना थाजरिसे करिदगिनो जीसु ख्रिस्ट ना इपा ईश्वर ना सिस्टर बु खंदोक पीखरे कदाइदगी इमागी पुकनुंगदा लैरिङैदगी खंदोक पीखरे लोमनाइदब हिंगबगी दमकता खंदोक पीखरे खमनुंग लेबाकता नोरोकता हेलगी दमकता नत्ते हेलगी थोंगदो थिंगजनखरे मसे ईश्वर की वाहिनेवा अदुननी जीसु ख्रिस्टना अफबा वपाव संदु वपावदा अकीब वपाव लई सिस्टर नंग पाप चेले नंग नोरोक तारानी हाइदो अकीब वपाव नत्रो मानुजा वारगा नारगा लान तौनदना ई नाइ तानना लेबदुगा नंग नोरोक तारानी हाइदि कीबदा हापदुनी अदुबु जीसुना हाइबदी अफबा वपाव संदु सिनी माना सिरगा हिंगतलगा हाइरिसे गुड न्यूज ती करिनो जीसुना नंगी दमकता पाप को पीखरे नंगना सिगदबगी महूत माकना सिखरे नंगना लोम नाइदब हिंगनबगी दमकता माक अमफुमनी शुभ नुमिते हिंगतले हाइबा वाहाइसे थाजबसिने सिस्टर अदुना सिस्टर की थमोइबु याम थगुचनिंगी अदुना सिस्टर की दमकता जीसु ख्रिस्ट लई जीसु ख्रिस्टना कैदौ नुंगदा थादोकपिदे अमसुंग थादोकपिरोय मसिगी मरमननी महाकी ममिंग से करी कवी इमानुअल हाइबदी अखोइगा लैमिनबा ईश्वर चुमरे सिस्टर इन हाइजरिसे होय ओजा याम चुम्मे अदुनी अदुना काउबिगनु हाइबा वाहिसे अखोइना ईश्वरदगी अखोइगी वाखलसे डाइवर्ट तहनबगी दमकता अथेमबदुना होनेबा ऐसे जीसुना नुसिदे हाइसे मान खललेबको जीसु ख्रिस्टना ऐसे नुसिदे हाइसे अदुबु जीसु ख्रिस्टना हाइबदी ऐना नंगबो असुक्की मतिक नुसी इमाखोइगी हेक पोकपा इपागा इमागना अखोइगी दमकता नुसिबदगी हेन नुसिबा ऐना सिरमदा यौरे ऐ सिदोरे हाइबा मतमदा नुसिख्रबा इपादुना इमादुना इचानुपा नंगी दमकता ऐ सिबिरगे हाइ याब्राने यादे अदुबु जीसु ख्रिस्टना ऐगी दमकता अदोमगी दमकता सिबिबने नोरोकता तानबगी तागदबदो अदुदगी कनबिबने को सिस्टर ओजा अदुगा ऐना ओजादा ऐना होय असी ऐगी पुकनिंगी ओइबा वाफम ऐगी इमुंग मनुंगी ओइबा हाइ तारेको ओजाबु ऐना ओजाबु कना नतेन ऐना हाइदोक्सरिने ऐना वारिसे इमा से हानदी क्रिस्टियन ओइरे अदो मा लैगिदबा मतमदा मागी मथौ मंगम से पांगथोकनबगी से हौजिक से ऐना हाइरिबा पोस्टसिदा ओइबनिना करमाइ तौगदबनो इमा से लैगिद्रबा मतुंग सिदा हाइदि फेलोशिप सिंग लोइ साइथोअगा लैग्रबनिना इमा सिदी होरेन हयेंगबा तंबा ngamba नत्रबनिना अदुदा अखोइगी लैरिबा इमुंग मनुंग सागैना तैनदी ताइबंग पानबरोमदा तौसीना हाइदोरिमेबा अदुदा मसी सिदा ऐना तसेंगना फेलोशिप मनुंग सिदा लैरगा तौबु ओइ तारगबुदी मसिंगलुपना मागी थौगन सिदी अदुम पांग थोकचरनी हाइबदो हाइगदबुसे अदो हौजिकसी ओइद्रबनिना सोइदना मोइ ताइबंग पानबरोमगी पोटरोम सिदा ओइग्रगदी अदुगी मरक्सी असिगी वाफम सिदसु ऐसी यामना चरांगरगा नुआइतबा अमसु ओइबा हौजिकसी थोइसे होय अदुदा ऐना खनबना ओ असु हेंगिंगै मतमददी जीसु लौसले जीसुगी लंबीदा चटलमे अदुबु इमासी सोला नारबा मतमनिना मास्टर्स काबा ngamdre सिंगलुप मरक्ता पुनबा ngamdre सिंगलुपसु मसोय तारे अदगी सिंगलुप सिंसिनसु असोन अना लैरिबदु सिंगलुप पुलमीबनी कइनो करानो हाइबा वाहिसी हाइद्रे अदु इमासीदी नोंगदी ताइबंग पानबा थादोगदी सत्तबदी यारोइदोनि सत्कदोइने बकोजा असिगी मतंग सिदा साइगी इमा सिगी थबक थौरम सिदसु अखोइगी कंडीशन नातै चादबा अमा सोइदना ओइरनि हाइबदी अखोइना ओइजनिंगीदी कनो क्रिस्टियनिटी ओइबगी लंबीगी थौरमदो ओइजनिंगी बपुकलिंगददी
ꯍꯣꯏ ꯍꯣꯏ ꯑꯗꯨꯗ ꯁꯤꯡꯂꯨꯞꯁꯤꯡꯁꯤꯅꯁꯨ ꯉꯁꯥꯏꯒꯤ ꯁꯟꯗꯣꯛꯄꯤꯅꯕꯒꯤ ꯋꯥꯐꯝꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯩ ꯏꯃꯨꯡ ꯃꯅꯨꯡ ꯑꯇꯩꯅꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗ ꯃꯣꯏꯅꯗꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅ ꯑꯗꯣꯝꯗ ꯑꯣꯏꯅ ꯄꯨꯔꯒ ꯇꯧꯈꯤꯗꯣꯏꯅꯦꯕ ꯃꯇꯥꯡꯁꯤꯗ ꯏꯃꯥꯁꯦ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯃꯥꯁꯦ ꯁꯔꯒꯁꯤ ꯏꯃꯥꯁꯦ ꯆꯪꯉꯔꯣꯏꯗꯧꯕ꯭ꯔꯥ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯄꯣꯠꯇꯨꯗ ꯄꯨꯁꯜꯂꯒ ꯇꯧꯈ꯭ꯔꯒꯗꯤ ꯁꯤꯗꯀꯣ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯖꯔꯛꯀꯦ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯤꯕꯁꯦ ꯑꯩꯈꯣই ꯊꯥꯖꯕꯒꯤ ꯃꯄꯥꯜꯅꯅꯤ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯃꯔꯝꯗ ꯍꯛꯆꯥꯡꯁꯦ ꯐꯨꯝꯃꯨ ꯑꯣꯔ ꯃꯩ ꯊꯥꯎ ꯍꯥꯏꯕꯒꯤ ꯏꯁꯇ꯭ꯔꯤꯛꯠꯂꯤ ꯋꯥꯍꯩ ꯕꯥꯏꯕꯜꯗ ꯌꯥꯎꯗꯦ ꯁꯤꯁꯇꯔ according to the holy bible siraba matungda nang phumu natraga mai thau haibase yaude ado bible da yaurisi karino thajabasini adu bukarama matamda thajaba silorega thajaba nate hingida chumbra sister mane ja asigi polum se amakak nangina sakta leyeba lei haiba polum se hoji kanada sinagani haiba sigi matangda kanada sinagani nahakna sinaduise prabhu jesus christ da sinaduine हाइबगी अर्थ से कहीं करीनो खंबर सिस्टर खंगेउजा प्रभु जीसु ख्रिस्ट से महाक से अखोइगा लेमिनब ईश्वर हाइबगी मरमदी अखोइगा वारी सानब याबा अखोइना हाइब वहंगी पाखुम ताबा अखोइगी प्रॉब्लम खंब मपु नत्रा मानेउजा ताइबंग पानबदा सिस्टर ने इमा खक्त लेरे सिस्टर ने हेता अइसे तौरगे अइसे क्रिश्चियन की कहबदी अइसे इमा से फजना तौना फुमगे खोलगे हाइबदा सिस्टर की मथक्ता तोंगानबा बर्डन मखक लाएदना अइसे सिस्टर मापांगन सु सोली सिंगलुप सु चाउन लेइतबनिना दुगा तोखाई तागिबनिना कनादा हाइगदबनो खंगदब मयाम अमा लेइरेदना प्रॉब्लम अमा अदुना सिस्टर असिगी मतांगदनी पोलुम पुबा पुनमक एंगोंदा लाउ अइना पोथा हनबिगनी हाइबदो सिस्टर की पोलुम दो जीसु ख्रिस्ट द सिनबिउ अदुगा सिस्टर अखोइना सिरब मतुंगदा हक्चांग असिना अखोइना फुंबना नत्रगा मई थाबना अखोइ थवाइना सरगदा ईश्वर की मनाक्ता हनब नते सिस्टर से खंगबिउ को थवाई की वाहिनी असे अखोइना फुमगा जीसु ख्रिस्ट थाजदब मी करोड़ फुमेबा अदुदि मोइ ईश्वर की मनाक्ता हनगद्रा हलोय जीसु ख्रिस्ट थाजबगी मपालनी ईश्वरना ताइबंग पानबो असुमना नुंगसिबिरे हाइबदी महाके मतंगाइरब मचा नुपा अदु पिनबिरे मदु महाकु थाजब मी खुदिंगना मांगदुना लोंबा नाइदब यंगब पुनसि फांगनबनी हाइद्रा जीसु ख्रिस्ट बु थाजदब महाकदुना हलोय अदुना फुंबा मयाम अमा लई अदुबु यंगबिउ ईश्वर थाजब मचा कयाम फुंदबा इसिंगदा तारगा सिबा एक्सीडेंट तौरगा सिगिबा मयाम अमा याउदब नतेबा अदुबु जीसु ख्रिस्ट बु थाजबगी मपालनी अखोइना मोक्ष सल्वेशन फांगदबसे अदुना सिस्टर आइगी वखलदी होय जीसु ख्रिस्ट थाजत लेइङैदा हिङिङैदा थाजबा अमसुं थवाइगा हक्चांगा हेक खाइनेबा मतमदा थवाइसे ईश्वरगी मनाक्ता ईश्वरगी मफमदा हनबसेनी सिस्टर अदुना ताइबंग पानबदा बर्डन मयाम अमा लई अदु पुनमक जीसु ख्रिस्ट द सिनोबा सिस्टरगी ईश्वरना इचानुपी सिगी मतांगदा सुमाइ तौ हाइबदो अदुगी लाइन अमा ईश्वरना सोयदना सिलकनेबा मरमदी मचाना वारगा मापाना इनफोकपा नते अदुना मरम ओइरगा आइगी मा नत्रगा आइगी कनागुम अमा लेइतबा मतमदा आइदी केनो तौवा क्रिश्चियन की मतुंगिना आइदी फुंबा यारोय मै थारनी दोइदी सई मै थाबा तारगदी सरगा काररोय दोइ तोगे हाइबसु म्याम खंदबा याउदबा नतेबा अदुना जीसु ख्रिस्टना अखोइदा नंसिपा सिरबा हक्चांग खाइनलोरगा फुमदबा यारोय फुमद्रगदी ईश्वरगी निथोलेबा फांगोय हाइबा वाहि अमता याउदबनी सिस्टर थाजौ अइबु थाजौ करम मतमना थाजनी हिंगिङैगी मतमदा अदुना सिस्टर की पोलुम पुनमक जीसु ख्रिस्ट द सिनबि इपा ईश्वर नाहकना पुनमक खंगी एगी मागी कंडीशन इपा नाहकना खंगी इपा ईश्वर अदुबु अखोइदी इपागी मना इपादा थागतुना इपाबु निंगजदुना थागचदुना हिंगजगनी इमागी मतांगदा इमासेना थवाइगा चंगा खाइनरबा मतुंगदा इमागी हक्चांगी दमकता इपाना थौरांग तौबिउ हाइना सिस्टर को होय जा ख्वाइदगी फबनी सिनबा अइगी पोलुमदो अइगी अवाबदो सिनरो हाइने जीसु ख्रिस्टना नंगी अवाबदो एंगोंदा पिरकनो नंगी नुंगाइबा पिरो हाइना हाइ नते नंगी अवाबदो पाम्बा नंगी पोलुम चुक्थरबा वारबा पोलुम पुबा पुनमक एंगोंदा लाओ अइना पथाहन बिगनी हाइबदो होय असिगी वाइसे सिस्टर फुंदोक चनी
ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯒꯤ ꯃꯪꯗ ꯎꯕ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯑꯣꯖꯥꯗ ꯐꯣꯡꯗꯣꯛꯆꯒꯦꯕ ꯑꯩꯅꯗꯤ ꯃꯪꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯍꯩꯇ꯭ꯔꯕ ꯍꯣꯏ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯌꯥꯝ ꯆꯥꯎꯕ ꯎꯃꯪ ꯑꯃꯈꯛꯇ ꯑꯩꯁꯦ ꯆꯠꯂꯝꯃꯦꯕ ꯑꯗꯨꯒ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤ ꯌꯥꯝ ꯈꯨꯕ ꯍꯣꯏ ꯅꯥꯀꯟ ꯌꯦꯠ ꯑꯣꯏꯗ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯣꯏ ꯑꯗꯨꯒ ꯎ ꯋꯥ ꯆꯥꯎꯅ ꯍꯧꯋꯦ ꯑꯩꯈꯣꯏ ꯆꯤꯡ ꯅꯨꯡ ꯃꯥꯅꯨꯡ ꯍꯥꯏꯇꯥꯔꯦꯅꯦ ꯑꯁꯤꯗ ꯁꯨꯝ ꯆꯠꯂ ꯑꯗꯣ ꯃꯇꯝ ꯑꯩꯅ ꯆꯠꯂꯤꯕ ꯄꯨꯡꯐꯝꯗꯨꯗꯤ ꯌꯥꯝꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯑꯣꯏꯕ ꯌꯥꯝ ꯉꯥꯟꯕ ꯅꯨꯃꯤꯠ ꯇꯔꯪ ꯇꯔꯪ ꯊꯣꯛꯄ ꯄꯨꯡꯐꯝ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯑꯩꯅ ꯁꯨꯝ ꯆꯠꯄꯁꯤꯗ ꯁꯨꯝ ꯂꯥꯛꯄ ꯀꯥꯟꯗꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯕꯕꯥ ꯑꯗꯒꯤ ꯑꯩꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯃꯣꯏ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯈꯪꯈꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯩꯈꯤꯗꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯎꯃꯪꯁꯤꯗ ꯂꯣꯏ ꯂꯩꯔꯝꯃꯦꯕ ꯑꯗꯩꯗ ꯑꯩꯅ ꯍꯥꯏ ꯃꯁꯛ ꯈꯪꯗꯦ ꯑꯩꯅꯗꯤ ꯈꯪꯕ ꯃꯣꯏꯁꯦ ꯃꯣꯏꯁꯦ ꯏꯅꯦꯅꯤ ꯏꯟꯗꯣꯅꯤ ꯏꯆꯦꯅꯤꯅꯦꯅ ꯑꯩ ꯄꯨꯛꯅꯤꯡꯅꯗꯤ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯩꯗ ꯑꯩꯅ ꯃꯣꯏ ꯃꯅꯥꯛꯁꯤꯗ ꯆꯪꯁꯜꯂꯒ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯅ ꯍꯥꯏ ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯅꯣ ꯏꯕꯦꯝꯃ ꯍꯥꯏꯌꯨꯅꯦ ꯍꯥꯏ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯝ ꯂꯣꯛꯄ ꯆꯤꯡ ꯍꯥꯏꯔꯤꯕ ꯆꯤꯡꯗꯣꯟꯁꯦ ꯀꯔꯣꯝꯗꯅꯣꯅ ꯑꯩꯅ ꯍꯪꯉꯦꯕ ꯆꯤꯡꯒꯣꯜ ꯑꯃꯈꯛ ꯑꯗꯩꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯕꯕꯥꯅꯦꯅ ꯇꯧꯕꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯏꯕꯦꯝꯃ ꯅꯪ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯞꯄꯤ ꯋꯥꯡꯁꯨ ꯌꯥꯝ ꯋꯥꯡꯉꯤ ꯅꯪ ꯌꯧꯕ ꯉꯝꯃꯣꯏꯗ ꯁꯤꯅꯦꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯁꯦ ꯑꯗꯩꯗꯤ ꯑꯩꯅ ꯍꯣꯏꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯨ ꯍꯥꯏꯗꯦ ꯃꯥꯅ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯃꯣꯏꯁꯦ ꯅꯥꯊꯩꯔꯝꯃꯒ ꯑꯗꯨꯝ ꯆꯠꯂꯦ ꯑꯩ ꯁꯨꯝ ꯂꯥꯛꯑꯦ ꯑꯗꯒꯤ ꯃꯐꯝꯗꯣ ꯌꯧꯈꯤꯕꯁꯦ ꯈꯪꯍꯧꯗꯦꯕ ꯑꯩꯁꯦ ꯋꯥꯁꯨ ꯋꯥꯗꯦ ꯀꯩꯁꯨꯝꯁꯨ ꯇꯧꯗꯕ ꯑꯗꯨꯗ ꯌꯥꯝ ꯆꯥꯎꯕ ꯄꯟꯊꯣꯡ ꯑꯃꯈꯛ ꯂꯩꯔꯝꯃꯦꯕ ꯄꯟꯊꯣꯡ ꯑꯃꯈꯛ ꯂꯩꯔꯝꯕꯁꯤꯗ ꯑꯩꯁꯦ ꯀꯥꯈꯠꯂꯦ ꯑꯗꯒꯤ ꯋꯥꯡꯁꯨ ꯋꯥꯡꯉꯤ ꯄꯟꯊꯣꯡꯗꯣ ꯑꯗꯨ ꯄꯟꯊꯣꯡꯁꯤ ꯌꯧꯀꯥꯟꯗ ꯏꯁꯇꯤꯌꯥꯔ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯗ ꯏꯁꯇꯤꯌꯥꯔ ꯑꯃ ꯂꯩꯔꯝꯀꯥꯟꯗ ꯑꯩꯅ ꯈꯜꯂꯦ ꯄꯨꯛꯅꯤꯡꯁꯤꯗ ꯍꯁ ꯑꯩꯅ ꯌꯧꯔꯤꯕ ꯃꯥꯏꯕꯝ ꯂꯣꯛꯄꯁꯤꯡ ꯑꯗꯨꯗꯤ ꯑꯁꯤ ꯌꯧꯔꯦ ꯑꯗꯨꯗꯤ ꯑꯩ ꯏꯁꯇꯤꯌꯥꯔꯁꯤꯗ ꯀꯥꯈꯠꯂꯗꯤ ꯃꯇꯝꯁꯤ ꯀꯨꯏꯅ ꯆꯪꯒꯅꯤ ꯑꯗꯨꯗꯤ ꯑꯁꯤ ꯆꯦꯛꯄꯟꯁꯤꯗ ꯑꯣꯏꯅ ꯑꯩ ꯀꯥꯈꯠꯀꯦ ꯆꯦꯛꯄꯟꯁꯤ ꯀꯥꯈꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯑꯩꯅ ꯏꯁꯇꯤꯌꯥꯔꯁꯤꯗ ꯀꯥꯗꯕꯤꯗ ꯆꯦꯛꯄꯟꯁꯤꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯈꯠꯂꯦꯕ ꯑꯩꯁꯦ ꯉꯝꯃꯦꯕ ꯆꯦꯛꯄꯟ ꯃꯊꯪꯁꯤꯗ ꯂꯦꯞꯄꯦꯕ ꯂꯦꯞꯄ ꯀꯟꯗꯥꯁꯤꯗ ꯑꯩꯅ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯂꯩꯊꯣꯛꯈꯤꯕ ꯀꯟꯗꯥꯁꯤꯗ ꯌꯥꯝ ꯆꯥꯎꯕ ꯐꯧꯗꯦꯝ ꯑꯃꯈꯛ ꯂꯩꯔꯝꯃꯦꯕ ꯐꯧꯗꯦꯝꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯁꯤꯐꯥꯏ ꯕꯇꯥꯂꯤꯌꯟ ꯑꯆꯧꯕ ꯑꯃ ꯂꯩꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯀꯣꯏꯕꯁꯤꯗ ꯃꯤꯁꯦ ꯃꯌꯥꯝ ꯂꯩꯌꯦ ꯑꯗꯨꯝ ꯐꯤꯔꯥꯟꯁꯨ ꯃꯌꯥꯝ ꯊꯦꯠꯄ ꯐꯤꯔꯥꯟ ꯊꯦꯠꯂꯤꯕꯁꯤꯒꯤ ꯃꯌꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯉꯥꯟꯕ ꯂꯪꯁꯨ ꯌꯥꯝ ꯂꯪꯕ ꯋꯥꯡꯁꯨ ꯌꯥꯝ ꯋꯥꯡꯕ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯊꯛꯇꯣꯔꯛꯄ ꯔꯦꯗꯨꯅ ꯃꯐꯝꯗꯨꯗ ꯂꯩꯔꯤꯗꯣ ꯃꯤꯔꯥ ꯁꯤꯡꯉꯥꯁꯣꯜꯂꯥ ꯑꯗꯒꯤ ꯅꯨꯡꯂꯥ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛꯁꯤ ꯈꯪꯗꯦꯕ ꯑꯗꯒꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯇꯔꯒꯤ ꯑꯗꯨꯃꯥꯏꯅ ꯌꯨꯝ ꯑꯀꯣꯏꯕꯁꯤꯗ ꯂꯣꯏꯅ ꯂꯩꯕ ꯑꯗꯩ ꯃꯌꯥꯏꯁꯤꯗꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯒ ꯂꯩꯇꯣꯡꯗꯧ ꯇꯧꯕ ꯑꯇꯣꯡꯕ ꯑꯃꯈꯛꯇꯪꯗ ꯄꯨꯡꯉꯥꯟ ꯉꯥꯜꯂꯒ ꯂꯩꯔꯦ ꯑꯗꯒꯤ ꯐꯤꯔꯥꯟꯁꯨ ꯄꯨꯡꯀꯣꯏ ꯀꯣꯏꯅ ꯌꯨꯡꯉꯦ ꯑꯗꯒꯤ ꯑꯀꯣꯏꯕꯗꯁꯨ ꯑꯩꯈꯣꯏ ꯁꯤꯐꯥꯏ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯇꯥꯕꯒꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯆꯦꯛꯄꯟ ꯃꯊꯛ ꯄꯟꯊꯣꯡꯁꯤꯗꯒꯤ ꯂꯦꯞꯈꯠꯂꯒ ꯑꯩꯅ ꯌꯦꯡꯉꯦ ꯄꯨꯡꯉꯥꯟ ꯉꯥꯟꯕꯁꯦ ꯃꯐꯝꯗꯨꯗꯗꯤ ꯆꯪꯗꯕ ꯑꯁꯤꯁꯤ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅꯗꯤ ꯃꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯄꯨꯡꯉꯥꯟ ꯉꯥꯟꯕ ꯃꯐꯝ ꯑꯃꯈꯛ ꯎꯈꯤꯕꯗꯣ ꯑꯩ ꯄꯨꯛꯅꯤꯡꯅ ꯆꯥꯟꯅꯔꯤꯕ꯭ꯔꯥ ꯆꯥꯟꯅꯗꯕ꯭ꯔꯥꯗꯤ ꯈꯪꯗꯦꯕ ꯍꯦꯕꯜ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯁꯤꯡꯍꯥꯁꯟ ꯑꯣꯏꯔꯝꯗꯧꯕ ꯃꯥꯜꯂꯦꯕ ꯑꯣꯖꯥꯗꯣ ꯑꯗꯨꯃꯛꯅꯦ ꯁꯤꯁꯇꯔ ꯑꯗꯨꯗ ꯃꯗꯨ ꯑꯩꯅ ꯎꯔꯝꯃꯤ ꯍꯥꯏꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯗꯨꯃꯁꯨ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯇꯣꯞꯄ ꯃꯪ ꯑꯃꯗꯅ ꯑꯃꯨꯛ ꯑꯩꯒꯤ ꯍꯪꯒꯥꯝ ꯈꯔ ꯊꯥꯏ ꯍꯨꯜꯂꯦꯕ ꯍꯪꯒꯥꯝꯁꯦ ꯃꯄꯥꯟꯁꯤꯅ ꯄꯨꯡꯉꯥꯡ ꯍꯦꯛꯇ ꯁꯥꯠꯄ ꯍꯥꯏꯗꯨꯕꯨ ꯍꯪꯒꯥꯝ ꯃꯄꯥꯟꯁꯦ ꯐꯖꯅ ꯁꯥꯠꯂꯦ ꯐꯖꯅ ꯃꯔꯤꯛ ꯆꯨꯝꯅ ꯁꯥꯠꯂꯦ ꯌꯥꯝꯗꯤ ꯌꯥꯝꯃꯝꯗꯦ ꯑꯩꯒꯤ ꯍꯪꯒꯥꯝ ꯑꯩꯒꯤ ꯁꯥꯠꯂꯤꯕ ꯖꯒꯥ ꯁꯔꯨꯛꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯒꯤꯅ ꯑꯃꯨꯛ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯌꯦꯡꯈꯠꯈꯤꯕ ꯀꯥꯟꯗꯁꯤꯗ ꯍꯪꯒꯥꯝ ꯃꯔꯨꯁꯦ ꯌꯥꯝ ꯄꯩꯔꯒ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯃꯔꯨꯁꯤ ꯊꯥꯎ ꯁꯨꯡꯗꯣꯛꯑꯝꯗꯥꯏꯒꯤ ꯆꯥꯝꯊꯣꯛꯑꯒ ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯖꯤꯜꯂ ꯄꯤꯛꯂꯪꯒꯩ ꯇꯧꯔꯒ ꯇꯧꯕ ꯍꯪꯒꯥꯝ ꯃꯔꯨꯁꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯈꯛꯀꯤꯅꯦꯅ ꯃꯄꯩ ꯑꯃꯃꯨꯛ ꯑꯩꯅ ꯎꯏꯌꯦꯕ ꯑꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯤꯗ ꯍꯥꯏꯌꯦꯕ ꯑꯁ ꯃꯤꯒꯤꯗꯤ ꯍꯪꯒꯥꯝ ꯃꯔꯨꯁꯤ ꯀꯌꯥꯁꯨ ꯌꯥꯝꯈ꯭ꯔꯕꯅꯣꯀꯌꯥ ꯐꯖꯈ꯭ꯔꯕꯅꯣ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛꯇ ꯃꯄꯥꯟꯁꯤ ꯁꯥꯠꯂꯛꯄꯗꯁꯨ ꯉꯥꯏꯔꯤ ꯂꯝꯄꯥꯛꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝꯁꯨ ꯌꯥꯝꯖꯗꯦ ꯌꯥꯝꯅꯁꯨ ꯊꯣꯛꯇꯧꯁꯨ ꯃꯥꯟꯗꯦ ꯑꯩ ꯃꯔꯨꯁꯤꯕꯨ ꯀꯔꯝ ꯀꯥꯟ ꯆꯪꯉꯛꯀꯗꯣꯏꯅꯣꯅꯦ ꯑꯩ ꯍꯪꯒꯥꯝꯁꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯄꯨꯛꯅꯤꯡꯁꯦ ꯈꯜꯂꯦꯕ ꯑꯗꯣ ꯃꯪ ꯑꯅꯤꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯑꯩꯅ ꯍꯟꯗꯣꯛꯄꯁꯦ ꯉꯝꯗꯕ
ꯁꯤꯁꯇꯔꯗꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯏꯊꯟꯇ ꯅꯤꯡꯍꯟꯅꯖꯕ ꯏꯁꯥ ꯏꯊꯟꯇ ꯑꯩꯁꯦ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯗꯒꯤ ꯂꯥꯞꯊꯣꯛꯑꯦ ꯀꯥꯏꯅ ꯈꯟꯖꯕꯒꯤ ꯋꯥꯈꯜꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯅ ꯈꯟꯕ ꯃꯇꯝꯗ ꯏꯁꯣꯔꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯄꯨꯅꯤꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯃꯑꯣꯡ ꯀꯌꯥꯗꯒꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏꯒꯤꯗ ꯀꯣꯂꯤꯡꯁꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯕꯤꯕꯁꯦ ꯑꯩꯈꯣꯏꯗ ꯎꯍꯜꯂꯦꯕ ꯃꯪꯂꯥꯟꯗ ꯑꯣꯏꯕ ꯌꯥꯏ ꯇꯥꯏꯕꯪꯗ ꯑꯣꯏꯕ ꯌꯥꯏ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯁꯨꯞꯆꯤꯜꯂꯒ ꯍꯥꯏꯒꯗꯕꯗꯤ ꯁꯤꯁꯇꯔꯕꯨ ꯏꯁꯣꯔꯅ ꯌꯥꯝ ꯅꯨꯡꯁꯤ ꯀꯣ ꯁꯤꯁꯇꯔꯁꯦ ꯏꯁꯣꯔꯅ ꯀꯩꯗꯧꯉꯩꯗ ꯊꯥꯗꯣꯛꯄꯤꯗꯦ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯏꯁꯣꯔꯅ ꯀꯟꯕꯤꯒꯅꯤ ꯂꯣꯏꯅꯕꯤꯒꯅꯤ ꯍꯥꯏꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯑꯩꯉꯣꯟꯗ ꯐꯥꯎꯖꯩ ꯁꯤꯁꯇꯔ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯕꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯁꯤꯁꯇꯔ ꯅꯍꯥꯛꯀ ꯂꯣꯏꯅꯔꯤ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯒꯅꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯒꯅꯨ ꯅꯍꯥꯛꯁꯦ ꯙꯔꯃ ꯆꯦꯟꯕꯤ ꯅꯨꯄꯤꯅꯤ ꯅꯍꯥꯛꯁꯦ ꯃꯄꯨꯡ ꯐꯥꯕꯤ ꯅꯨꯄꯤꯅꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯐꯕꯒꯤ ꯅꯠꯇꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯅꯪꯅ ꯌꯤꯁꯨꯕꯨ ꯊꯥꯖꯕꯒꯤ ꯃꯄꯥꯜꯅ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯍꯜꯂꯦꯕ ꯁꯤꯁꯇꯔ ꯑꯗꯨꯅ ꯉꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯋꯥꯔꯦ ꯃꯌꯥꯝ ꯃꯉꯣꯟꯗ ꯃꯇꯦꯡ ꯈꯔ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯁꯇꯔꯅ ꯑꯩꯒ ꯁꯤꯁꯇꯔꯒ ꯃꯃꯥꯡꯗ ꯈꯪꯅꯕꯁꯨ ꯅꯠꯇꯦ ꯀꯣ ꯑꯗꯨꯕు ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯗꯣ ꯁꯤꯁꯇꯔꯒꯤ ꯊꯃꯣꯏꯗ ꯂꯩꯖꯔꯒ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯔꯒꯁꯨ ꯄꯥꯡꯖꯒꯦ ꯍꯥꯏꯅ ꯄꯥꯡꯕꯤꯔꯛꯄꯗꯣ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯅꯨꯡꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯗꯣ ꯌꯥꯎꯔꯦꯕ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯨꯅꯤ ꯁꯤꯁꯇꯔ ꯈꯪꯕꯤꯕ꯭ꯔꯥ ꯁꯤꯁꯇꯔꯁꯦ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯦꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯇꯧꯔꯤꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯗꯣ ꯃꯗꯨ ꯏꯁꯣꯔꯒꯤ ꯅꯨꯡꯗ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯃꯤꯁꯛꯅꯤ ꯁꯤꯁꯇꯔ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯉꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯧꯕ ꯃꯌꯥꯝ ꯑꯃ ꯃꯤ ꯍꯥꯠꯂꯤ ꯀꯣ ꯍꯥꯠꯂꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯧꯅꯤ ꯆꯔꯆꯁꯨ ꯀꯥꯅꯤ ꯃꯤ ꯍꯥꯠꯀꯦ ꯍꯥꯏꯅ ꯈꯨꯔꯝꯒꯅꯤ ꯑꯗꯨꯒꯨꯝꯕꯗꯣ ꯃꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦ ꯃꯈꯣꯏ ꯌꯥꯎꯒꯤ ꯐꯤ ꯁꯦꯠꯂꯒ ꯃꯅꯨꯡꯗ ꯀꯩꯁꯥꯜ ꯑꯣꯏꯕꯁꯤꯡꯅꯤ ꯑꯩꯈꯣꯏꯅ ꯆꯔꯆꯇ ꯊꯨꯒꯥꯏꯕꯒꯤ ꯃꯔꯝꯅ ꯀꯥꯗ꯭ꯔꯒꯁꯨ ꯁꯤꯡꯂꯨꯞ ꯇꯣꯈꯥꯏ ꯇꯥꯈꯤꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯆꯔꯆꯇ ꯀꯥꯗ꯭ꯔꯒꯁꯨ ꯁꯤꯡꯂꯨꯞ ꯄꯨꯟꯗ꯭ꯔꯒꯁꯨ ꯑꯋꯥ ꯑꯅꯥ ꯂꯩꯕ ꯃꯇꯝꯗ ꯎꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯇꯦꯡ ꯇꯧꯕ ꯏꯄꯥ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯕ ꯏꯄꯥꯒꯤ ꯇꯨꯡ ꯏꯟꯖꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯆꯕ ꯑꯩꯁꯦ ꯃꯄꯨꯡ ꯐꯥꯗꯕꯅꯤ ꯍꯥꯏꯅ ꯏꯁꯥꯗ ꯌꯥꯖꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯣ ꯃꯍꯥꯛ ꯑꯗꯣ ꯏꯁꯣꯔꯒꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯆꯔꯆ ꯏꯁꯣꯔꯅ ꯍꯥꯏꯗ꯭ꯔꯥ ꯅꯍꯥꯛꯁꯦ ꯏꯁꯣꯔꯒꯤ ꯁꯪꯅꯤ ꯁꯤꯁꯇꯔ ꯅꯍꯥꯛꯁꯦ ꯏꯁꯣꯔꯒꯤ ꯁꯪꯅꯤ ꯌꯨ ꯑꯥꯔ ꯗ ꯇꯦꯝꯄꯜ ꯑꯣꯐ ꯗ ꯒꯣꯗ ꯍꯥꯏꯗ꯭ꯔꯥ ꯑꯗꯨꯅꯤ ꯁꯤꯁꯇꯔ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯑꯩꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯃꯆꯥꯅꯨꯄꯤꯅꯤ ꯑꯩꯒꯤ ꯏꯃꯥꯕꯨꯁꯨ ꯅꯨꯡꯁꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯊꯋꯥꯏꯁꯤꯅꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯍꯛꯆꯥꯡꯗꯤ ꯎꯐꯨꯜꯗꯒꯤ ꯂꯥꯛꯏ ꯎꯐꯨꯜꯗ ꯍꯟꯈꯤꯅꯤ ꯏꯃꯥꯒꯤꯗꯃꯛꯇ ꯁꯤꯁꯇꯔꯒꯤꯗꯃꯛꯇ ꯖꯤꯁꯨꯅ ꯋꯥꯈꯜ ꯇꯧꯕꯤꯔꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯈꯟꯕꯤꯔꯤ ꯅꯍꯥꯛꯁꯦ ꯑꯊꯣꯏꯕꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯥꯗꯣꯛꯑꯦ ꯍꯥꯏꯅ ꯈꯜꯂꯨ ꯃꯤꯑꯣꯏꯕꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯒ ꯑꯩꯈꯣꯏꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯥꯎꯊꯣꯛꯏꯕ ꯑꯗꯨꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯗꯤ ꯀꯅꯥꯕꯨꯁꯨ ꯖꯕꯔꯖꯁꯇꯤ ꯅꯝꯍꯥꯕ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯏꯁꯣꯔꯒꯤ ꯊꯕꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯏ ꯏꯆꯥꯅꯨꯄꯤ ꯏꯆꯥꯅꯨꯄꯥ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯕꯤꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯨ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯕꯤꯈꯤꯕ ꯅꯤꯡꯁꯤꯡꯉꯨ ꯑꯩꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯁꯇꯔ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯃꯝ ꯄꯥꯊꯣꯛꯏꯕꯀꯣ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯉꯔꯥꯡ ꯑꯩꯅ ꯄꯥꯊꯣꯛꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯝꯕ ꯃꯌꯦꯛꯅ ꯏꯕ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯗꯨ ꯃꯨꯊꯠꯄꯤꯔꯦ ꯍꯥꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀ꯭ꯔꯣꯁꯇ ꯈꯥꯡꯕꯤꯈꯤꯕ ꯆꯩꯅꯥ ꯑꯗꯨꯅ ꯗꯥꯛꯐꯝ ꯑꯗꯨꯅ ꯃꯨꯊꯠꯄꯤꯔꯦ ꯍꯥꯏꯅꯤ ꯌꯦꯡꯕꯤꯌꯨꯀꯣ ꯀꯌꯥꯒꯤ ꯃꯇꯤꯛ ꯖꯤꯁꯨꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯀꯥꯎꯕꯤꯒꯅꯨ ꯃꯁꯤ ꯑꯗꯣꯝꯒꯤꯁꯨꯅꯤ ꯁꯤꯁꯇꯔ ꯑꯗꯨꯒ ꯏꯃꯥꯒꯤꯗꯃꯛꯇꯅꯦ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯏꯃꯥꯒꯤ ꯄꯨꯝꯅꯃꯛ ꯄꯣꯠꯂꯨꯝ ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯊꯥꯡꯖꯕꯤꯒꯅꯤ ꯑꯗꯨꯅ ꯍꯦꯟꯅ ꯅꯛꯁꯤꯟꯕꯤꯌꯨ ꯅꯍꯥꯛꯁꯦ ꯏꯁꯣꯔꯒꯤ ꯁꯪꯅꯤ ꯍꯥꯏꯕ ꯀꯥꯎꯕꯤꯒꯅꯨ ꯏꯁꯣꯔꯒꯤ ꯊꯋꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯁꯤꯁꯇꯔ ꯑꯗꯨ ꯅꯛꯁꯤꯜꯂꯛꯄꯒꯤ ꯃꯔꯝꯅꯅꯤ ꯂꯥꯟ ꯇꯧꯅꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯦꯡ ꯈꯞꯄꯗꯣ ꯁꯤꯁꯇꯔ ꯅꯨꯄꯤꯅꯤꯅ ꯈꯪꯉꯝꯒꯅꯤ ꯍꯦꯟꯅꯀꯣ ꯆꯦꯡ ꯈꯞꯄ ꯃꯇꯝꯗ ꯐꯋꯥꯝ ꯄꯨꯝꯅꯃꯛ ꯄꯥꯏꯊꯣꯛꯈꯤꯗ꯭ꯔꯥ ꯑꯗꯨꯒ ꯆꯦꯡ ꯉꯥꯛꯇ ꯂꯩꯍꯧꯕꯗꯨꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯏꯅꯤ ꯍꯧꯖꯤꯛ ꯏꯁꯣꯔꯅ ꯃꯆꯪ ꯑꯣꯏꯕꯗꯣ ꯑꯐꯕ ꯃꯔꯨꯗꯣ ꯊꯝꯍꯧꯕꯅꯤꯀꯣ
ꯏꯁꯣꯔꯕꯨ ꯊꯥꯖꯕꯤꯌꯨ ꯊꯥꯒꯠꯄꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯪꯒꯤꯗꯃꯛꯇ ꯂꯩ ꯍꯥꯏꯕ ꯀꯥꯎꯕꯤꯒꯅꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯇꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯁꯤꯡ ꯍꯟꯊꯔꯦ ꯍꯥꯏꯁꯦ ꯋꯥꯈꯜ ꯍꯟꯊꯔꯤꯁꯦ ꯑꯁꯤꯒ ꯍꯟꯊꯕ ꯅꯠꯇꯦ ꯃꯁꯤ ꯑꯊꯦꯝꯕ ꯑꯗꯨꯒꯤ ꯊꯧꯔꯥꯡꯅꯤ ꯑꯗꯨꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯥꯖꯕꯁꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯗꯒꯤ ꯐꯕꯗꯒꯤ ꯁꯨꯡꯅ ꯅꯠꯇꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯕꯒꯤ ꯃꯔꯝꯅꯅꯤ ꯏꯁꯣꯔꯅ ꯈꯪꯈ꯭ꯔꯕ ꯈꯟꯗꯣꯛꯄꯤꯈ꯭ꯔꯕ ꯃꯆꯥꯅ ꯀꯩꯗꯧꯉꯩꯗ ꯃꯩꯒꯤ ꯄꯥꯠꯇ ꯅꯣꯔꯣꯛꯇ ꯆꯠꯂꯣꯏꯕ ꯁꯦ ꯑꯩ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ ꯑꯗꯨꯒ ꯁꯤꯁꯇꯔ ꯏꯁꯣꯔꯕꯨ ꯌꯥꯝ ꯊꯥꯒꯠꯄꯤꯌꯨ ꯏꯁꯣꯔꯅ ꯁꯤꯁꯇꯔꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯣ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯔꯤꯀ꯭ꯋꯦꯁ ꯑꯝꯇ ꯇꯧꯖꯒꯦ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯦ ꯑꯩꯁꯦ ꯁꯩꯇꯥꯟꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯕꯗꯤ ꯑꯩ ꯏꯁꯥꯅ ꯈꯪꯉꯤ ꯑꯗꯣ ꯈꯪꯕꯁꯦ ꯆꯨꯝꯊꯣꯛꯄꯁꯤ ꯉꯝꯗꯕ ꯑꯩꯁꯦ ꯀ꯭ꯋꯥ ꯇꯂꯞꯁꯦ ꯌꯥꯝ ꯆꯥꯏꯌꯦꯕ ꯀ꯭ꯋꯥ ꯇꯂꯞꯁꯦ ꯆꯥꯕꯁꯦ ꯑꯩꯁꯦ ꯂꯧꯀꯨꯝ ꯁꯤꯡꯒꯨꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯊꯕꯛꯁꯤ ꯅꯨꯄꯤꯁꯤꯡꯒꯤ ꯊꯕꯛ ꯁꯨꯕꯗꯤ ꯏꯃꯥ ꯏꯟꯗꯣꯟꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯜꯂꯒ ꯁꯨꯕꯗꯨꯗꯩ ꯍꯩꯅꯈꯤꯗꯅ ꯆꯥꯏꯌꯦꯕ ꯀ꯭ꯋꯥ ꯇꯂꯞꯁꯤ ꯇꯣꯛꯅꯅꯕ ꯑꯩꯁꯤ ꯇꯣꯛꯑꯒꯦ ꯃꯁꯤ ꯏꯁꯣꯔꯅ ꯌꯥꯗꯕ ꯄꯣꯠꯅꯤꯗꯥꯅ ꯈꯜꯂꯒ ꯇꯣꯛꯅꯅꯕ ꯍꯣꯠꯅꯕꯁꯤꯗ ꯃꯍꯨꯠ ꯑꯃ ꯁꯤꯟꯅꯕ ꯑꯃꯨꯛ ꯍꯣꯠꯅꯩꯌꯦꯕ ꯃꯍꯨꯠ ꯑꯃ ꯁꯤꯟꯅꯕ ꯍꯣꯠꯅꯕꯁꯤꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯟꯗꯣꯔꯤꯕ ꯄꯣꯠꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯠꯇꯕ ꯄꯣꯠ ꯑꯣꯏꯗꯣꯔꯤꯕ ꯑꯩꯉꯣꯟꯗ ꯑꯣꯏꯁꯦ ꯁꯤꯜꯂꯦ ꯁꯤꯜꯂ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯁꯥꯖꯟꯅꯗꯣ ꯁꯥꯖꯟꯅꯗꯣ ꯃꯍꯨꯠ ꯑꯃꯨꯛ ꯁꯤꯜꯂꯦꯕ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯑꯗꯨ ꯁꯤꯟꯕꯗꯒꯤ ꯀ꯭ꯋꯥ ꯇꯂꯞꯁꯦ ꯑꯃꯨꯛ ꯆꯥꯅꯤꯡꯗꯔꯦ ꯌꯦꯡꯅꯤꯡꯗꯔꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯃꯨꯛ ꯗꯤꯞ ꯑꯣꯏꯔꯒ ꯑꯃꯨꯛ ꯂꯩꯕ ꯐꯠꯇꯦꯗꯤ ꯈꯪꯉ ꯅꯪ ꯊꯥꯗꯣꯛꯑꯒꯦꯀꯣ ꯑꯩꯁꯦ ꯊꯥꯗꯣꯛꯑꯒꯦꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯆꯥꯈꯤꯕꯒꯤ ꯇꯥꯏꯃꯤꯡꯁꯤ ꯌꯧꯔꯒ ꯑꯗꯨꯝ ꯆꯥꯅꯤꯡꯕ ꯁꯨꯝ ꯇꯧꯔꯒ ꯑꯩꯁꯦ ꯇꯧꯔꯒ ꯂꯩꯔꯦꯕ ꯌꯥꯝ ꯐꯠꯇꯕ ꯃꯆꯥ ꯍꯥꯏꯗꯣ ꯑꯣꯏꯔꯒ ꯂꯩꯔꯦꯕ ꯑꯩꯁꯦ ꯑꯩꯁꯦ ꯌꯥꯝ ꯃꯇꯤꯛ ꯌꯥꯝ ꯆꯥꯗꯖꯥꯠꯅꯤꯗ ꯏꯁꯣꯔꯒꯤ ꯂꯝꯕꯤ ꯍꯥꯏꯖꯒꯦ ꯁꯤꯁꯇꯔꯅ ꯀ꯭ꯋꯥ ꯁꯥꯖꯟ ꯆꯥꯏ ꯍꯥꯏꯅ ꯌꯥꯝ ꯐꯠꯇꯕꯤ ꯅꯨꯄꯤ ꯅꯠꯇꯤꯌꯦ ꯑꯩ ꯐꯠꯇꯕꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯁꯤꯁꯇꯔꯅ ꯀ꯭ꯋꯥ ꯁꯥꯖꯟ ꯆꯥꯏ ꯌꯥꯝ ꯐꯠꯇꯦ ꯑꯩ ꯈꯜꯂꯤꯗꯣ ꯇꯥꯕ꯭ꯔꯥ ꯁꯤꯁꯇꯔ ꯇꯥꯏꯌꯦ ꯑꯣꯖꯥ ꯏꯁꯣꯔꯒꯤ ꯃꯤꯠꯌꯦꯡꯗ ꯐꯠꯇꯕ ꯃꯤꯁꯦ ꯀꯅꯥꯕꯨ ꯀꯧꯏ ꯈꯪꯕ꯭ꯔꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯗꯕ ꯇꯥꯕꯤꯌꯨꯀꯣ ꯊꯋꯥꯏꯒꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯀ꯭ꯋꯥ ꯁꯥꯖꯟ ꯆꯥꯔꯒ ꯆꯥꯔꯤꯕꯗꯣ ꯄꯨꯛꯇ ꯆꯪꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯛꯈꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯗꯨꯅ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯗꯕ ꯃꯤꯁꯛ ꯑꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯦꯛꯁꯦꯞ ꯇꯧꯗꯕ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯅ ꯌꯥꯗꯕ ꯃꯤꯁꯛ ꯑꯗꯨꯅ ꯍꯦꯟꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯏ ꯁꯤꯁꯇꯔ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕ ꯅꯤꯁꯥ ꯑꯗꯨꯒ ꯑꯁꯤꯒꯤ ꯋꯥꯍꯩ ꯑꯃꯁꯨ ꯍꯥꯏꯗꯣꯛꯆꯒꯦ ꯆꯥꯕ ꯑꯃꯁꯨꯡ ꯊꯛꯄꯅ ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟꯕ ꯅꯠꯇꯦ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯅꯤ ꯆꯥꯕ ꯊꯛꯄꯅ ꯑꯩꯈꯣꯏꯕు ꯃꯥꯡꯍꯟꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯗꯨ ꯆꯥꯔꯒ ꯑꯩꯈꯣꯏꯗꯤ ꯐꯠꯇꯕꯗꯨ ꯊꯣꯛꯈꯤꯀꯣ ꯑꯗꯨꯕꯨ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨꯅ ꯆꯤꯟꯗꯒꯤ ꯊꯣꯛꯄ ꯑꯗꯨꯅ ꯃꯤꯕꯨ ꯃꯥꯡꯍꯜꯂꯤ ꯍꯥꯏꯕꯅꯤ ꯕꯥꯏꯕꯜꯅ ꯑꯗꯨꯒ ꯍꯛꯆꯥꯡꯕꯨ ꯃꯥꯡꯍꯟꯕ ꯌꯥꯕ ꯍꯥꯏꯔꯤꯕ ꯅꯤꯁꯥꯁꯤꯡꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯁꯤꯁꯇꯔ ꯁꯤꯁꯇꯔꯅ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯃꯇꯤꯛ ꯆꯥꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯒꯅꯨ ꯑꯗꯨꯕꯨ ꯏꯄꯥ ꯏꯁꯣꯔ ꯑꯩꯅ ꯆꯥꯔꯤꯕ ꯀ꯭ꯋꯥꯁꯦ ꯁꯥꯖꯟꯁꯦ ꯏꯄꯥ ꯑꯩ ꯆꯥꯅꯤꯡꯗꯦ ꯏꯄꯥ ꯏꯁꯣꯔ ꯃꯁꯤ ꯑꯩꯉꯣꯟꯗ ꯆꯥꯔꯒ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯍꯩꯅꯗꯕ ꯐꯥꯎꯏ ꯑꯩꯉꯣꯟꯗ ꯆꯥꯅꯤꯡꯗꯦ ꯏꯄꯥ ꯏꯁꯣꯔ ꯑꯗꯨꯅ ꯏꯄꯥꯅ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯦꯌꯔ ꯇꯧ ꯁꯤꯁꯇꯔ ꯈꯪꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯩ ꯐꯠꯇꯕꯅꯤ ꯍꯥꯏꯅ ꯄ꯭ꯔꯦꯌꯔ ꯇꯧꯅꯤ ꯑꯩ ꯄꯥꯞ ꯆꯦꯟꯕ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯄ꯭ꯔꯦꯌꯔ ꯇꯧꯅꯤ ꯍꯥꯏꯗꯤ ꯍꯥꯏꯅꯣꯕꯀꯣ ꯑꯩ ꯄꯥꯞ ꯆꯦꯟꯕꯅꯤ ꯍꯥꯏꯅ ꯏꯁꯣꯔꯅ ꯁꯤꯁꯇꯔꯕꯨ ꯙꯔꯃ ꯆꯦꯟꯕꯅꯦꯅ ꯍꯥꯏꯔꯝꯃꯒ ꯙꯔꯃ ꯆꯦꯟꯕꯅꯦꯅ ꯍꯥꯏꯕꯤꯔꯒ ꯁꯤꯁꯇꯔꯅ ꯀ꯭ꯋꯥ ꯆꯥꯕꯒꯤꯗꯃꯛꯇ ꯑꯩ ꯄꯥꯞ ꯆꯦꯟꯕꯅꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯀ꯭ꯋꯥ ꯆꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯁꯤꯗ ꯃꯤ ꯀꯔꯣꯔ ꯂꯩꯌꯦꯕ ꯀ꯭ꯋꯥ ꯆꯥꯕ ꯂꯩꯕ꯭ꯔꯥ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯏꯁꯣꯔꯅ ꯁꯤꯁꯇꯔꯕꯨ ꯙꯔꯃ ꯆꯦꯟꯕꯅꯦꯅ ꯍꯥꯏꯔꯤꯅꯤ ꯍꯥꯏꯔꯤꯕ ꯀ꯭ꯋꯥꯗꯣ ꯁꯤꯁꯇꯔꯅ ꯆꯥꯅꯤꯡꯗꯦ ꯑꯣꯔ ꯐꯠꯇꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯏꯄꯥ ꯏꯁꯣꯔ ꯍꯥꯏꯔꯤꯕ ꯀ꯭ꯋꯥꯁꯦ ꯑꯩꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯑꯩꯁꯦ ꯏꯄꯥ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯅꯆꯥꯅꯨꯄꯤꯅꯤ ꯑꯩꯁꯦ ꯏꯄꯥ ꯅꯍꯥꯛꯀꯤ ꯑꯊꯣꯏꯕ ꯅꯆꯥꯅꯨꯄꯤꯅꯤ ꯏꯄꯥ ꯑꯗꯨꯕꯨ ꯏꯄꯥ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯒ ꯇꯧꯕ ꯉꯝꯗꯕꯁꯦ ꯏꯁꯣꯔꯒꯤ ꯃꯐꯝꯗꯗꯤꯀꯣ ꯏꯂꯥꯏ ꯂꯥꯏꯅ ꯑꯣꯏꯊꯣꯛꯄ ꯉꯥꯛꯇꯅꯤ ꯁꯤꯁꯇꯔ ꯑꯍꯥꯟꯕꯗ ꯑꯗꯣꯝꯁꯦ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯙꯔꯃ ꯆꯦꯟꯕꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯑꯗꯨꯒ ꯐꯠꯇꯕꯅ ꯑꯊꯦꯝꯕꯅ ꯑꯩꯈꯣꯏꯗ ꯅꯪꯁꯦ ꯐꯠꯇꯦ ꯑꯊꯦꯝꯕꯅ ꯑꯩꯁꯦ ꯃꯄꯨꯡ ꯐꯥꯗꯦ ꯑꯩꯁꯦ ꯄꯥꯞ ꯆꯦꯟꯕꯤ ꯅꯨꯄꯤꯅꯤ ꯑꯩꯁꯦ ꯇꯧꯍꯩꯗꯕ ꯇꯧꯏ ꯑꯩꯁꯦ ꯍꯥꯏꯅ ꯈꯜꯍꯟꯕꯁꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯒꯤ ꯂꯥꯞꯊꯣꯛꯏꯕ
ꯀꯔꯤꯒꯤꯅꯣ ꯑꯩꯁꯦ ꯐꯠꯇꯕꯤꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦꯕ ꯍꯥꯏꯔꯤꯕ ꯑꯃꯝꯕꯒꯤ ꯄꯥꯡꯒꯜꯗꯨꯅ ꯅꯪ ꯐꯠꯇꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯪ ꯑꯐꯕꯅꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯅꯪ ꯙꯔꯃ ꯆꯦꯟꯕꯤꯅꯤ ꯖꯤꯁꯨꯕꯨ ꯊꯥꯖꯕꯒꯤ ꯃꯄꯥꯜꯅ ꯍꯥꯏꯅ ꯏꯁꯣꯔꯅ ꯍꯥꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯐꯠꯇꯕꯗꯨꯅ ꯅꯪ ꯀ꯭ꯋꯥ ꯆꯥꯏ ꯅꯪ ꯑꯗꯨ ꯇꯧꯋꯤ ꯅꯪ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯒꯗꯤ ꯈꯟꯗꯕ ꯌꯥꯔꯣꯏ ꯁꯤꯁꯇꯔ ꯑꯩꯒꯤꯁꯦ ꯌꯥꯝꯅ ꯁꯦꯡꯕ ꯋꯥꯔꯤꯅꯦꯕ ꯃꯤ ꯑꯃꯇ ꯃꯆꯤꯟ ꯊꯤꯕ ꯉꯥꯡꯗꯕ ꯃꯤ ꯑꯃꯇ ꯂꯩꯕ꯭ꯔꯣ ꯃꯤ ꯄꯨꯝꯅꯃꯛ ꯄꯥꯞ ꯆꯦꯜꯂꯤ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯗꯒꯤ ꯁꯣꯊꯩ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗ ꯂꯩꯕ ꯍꯟꯗꯣꯛꯄꯤꯕ ꯑꯗꯨꯒꯤ ꯃꯄꯥꯜꯅ ꯏꯁꯣꯔꯅꯒꯤ ꯊꯧꯖꯥꯜ ꯑꯃ ꯑꯩꯈꯣꯏꯕꯨ ꯂꯦꯝꯅ ꯆꯨꯝꯍꯟꯕꯤꯔꯦ ꯍꯥꯏꯗ꯭ꯔꯥ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯅꯤ ꯁꯤꯁꯇꯔ ꯑꯗꯨꯅ ꯇꯧꯅꯨ ꯍꯥꯏꯕꯗꯤ ꯌꯥꯝ ꯂꯥꯏꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯌꯦꯕ ꯙꯔꯃꯅ ꯇꯥꯛꯄꯁꯦ ꯀꯩꯅꯣ ꯙꯔꯃ ꯄꯨꯝꯅꯃꯛꯅ ꯇꯥꯛꯏꯁꯦ ꯑꯐꯕ ꯇꯧ ꯑꯐꯕ ꯐꯣꯜ ꯐꯪꯒꯅꯤ ꯐꯠꯇꯕ ꯇꯧꯔꯗꯤ ꯅꯣꯔꯣꯛ ꯆꯠꯀꯅꯤ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯃꯤ ꯄꯨꯝꯅꯃꯛꯇꯤ ꯂꯣꯏ ꯐꯠꯇꯕ ꯇꯧꯏ ꯀꯅꯥꯒꯨꯝꯕꯅ ꯀ꯭ꯋꯥ ꯆꯥꯗꯦ ꯖꯨ ꯊꯛꯇꯦ ꯃꯥꯅ ꯇꯞ ꯇꯥꯡꯉꯩ ꯃꯤꯒꯤ ꯊꯃꯣꯏ ꯅꯥꯍꯜꯂꯤ ꯀꯅꯥꯒꯨꯝꯕꯅ ꯐꯠꯇꯕ ꯑꯩꯗꯤ ꯖꯨ ꯊꯛꯇꯦ ꯆꯨꯔꯨꯞ ꯊꯛꯇꯦ ꯁꯗꯥ ꯆꯥꯗꯦ ꯀ꯭ꯋꯥ ꯆꯥꯗꯦ ꯑꯩꯗꯤ ꯆꯥꯗꯦ ꯍꯥꯏꯅ ꯍꯥꯏ ꯃꯥꯅ ꯇꯞ ꯇꯥꯡꯉꯩ ꯃꯆꯤꯟ ꯊꯤꯔꯤ ꯃꯥꯅ ꯇꯞ ꯇꯥꯡꯉꯩꯒꯤ ꯃꯤꯒꯤ ꯄꯣꯠ ꯍꯨꯔꯥꯜꯂꯤ ꯃꯥꯅ ꯇꯞ ꯇꯥꯡꯉꯩꯒꯤ ꯃꯤꯒꯤ ꯊꯃꯣꯏ ꯅꯥꯍꯜꯂꯤ ꯃꯥꯅ ꯇꯞ ꯇꯥꯡꯉꯩꯒꯤ ꯃꯤ ꯍꯥꯠꯂꯤ ꯄꯨꯝꯅꯃꯛꯁꯤꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯍꯟꯕꯤꯕꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯒꯤ ꯃꯄꯥꯜꯅꯅꯤ ꯁꯤꯁꯇꯔ ꯑꯗꯨꯅ ꯁꯤꯁꯇꯔꯁꯦ ꯑꯩꯁꯦ ꯁꯤꯁꯇꯔꯁꯦ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯅꯣꯕ ꯁꯤꯁꯇꯔ ꯍꯥꯏꯔꯤꯕ ꯀ꯭ꯋꯥ ꯆꯥꯕꯗꯨꯅ ꯏꯁꯣꯔꯅ ꯁꯤꯁꯇꯔꯕꯨ ꯅꯨꯡꯁꯤꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯄꯥꯄꯤ ꯑꯣꯏꯔꯤꯉꯩꯃꯛꯇꯗ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯆꯦꯜꯂꯤꯉꯩꯃꯛꯇꯗ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯁꯦ ꯇꯨꯝꯅ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝ ꯏꯁꯣꯔꯅ ꯑꯩꯈꯣꯏꯁꯦ ꯎꯅꯤꯡꯉꯛꯇꯕ ꯃꯇꯝꯗ ꯎꯕ ꯉꯝꯃꯛꯇꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀ꯭ꯔꯣꯁꯇ ꯈꯥꯡꯕꯤꯕꯒꯤ ꯃꯄꯥꯜꯅ ꯃꯆꯥꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯂꯧꯈꯤꯕꯒꯤ ꯃꯄꯥꯜꯅꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯙꯔꯃ ꯆꯦꯟꯕ ꯍꯥꯏꯔꯤꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯗꯧꯕꯁꯦ ꯅꯪ ꯀ꯭ꯋꯥ ꯆꯥꯗꯕꯒꯤ ꯃꯔꯝꯅꯅꯤ ꯑꯩꯅ ꯅꯪꯕꯨ ꯀꯟꯕꯤꯒꯗꯕꯁꯦ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯅꯪ ꯇꯂꯞ ꯆꯥꯗꯕꯒꯤ ꯃꯔꯝꯅꯅꯤ ꯅꯪ ꯖꯨ ꯊꯛꯇꯕꯒꯤꯅꯤ ꯑꯩꯅ ꯅꯪ ꯀꯟꯕꯤꯔꯤꯁꯦ ꯍꯥꯏꯅ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯁꯤꯁꯇꯔ ꯊꯥꯖꯕꯒꯤ ꯃꯄꯥꯜꯅꯅꯤ ꯏꯁꯣꯔꯕꯨ ꯊꯥꯖꯕꯤꯌꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗꯨꯒ ꯇꯞꯅ ꯇꯞꯅ ꯂꯣꯏꯅ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯊꯣꯛꯈꯤꯅꯤ ꯁꯤꯁꯇꯔ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯌꯨ ꯁꯗꯥ ꯈꯩꯅꯤ ꯍꯛꯆꯥꯡꯕꯨ ꯃꯥꯡꯍꯟꯕ ꯌꯥꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯐꯠꯇꯦ ꯀꯣ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯗꯨ ꯆꯥꯏ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗꯒꯤ ꯃꯔꯤ ꯇꯠꯅꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯣꯕ ꯍꯥꯏꯔꯤꯕꯗꯨꯗꯒꯤ ꯗꯕꯜ ꯐꯠꯇꯕ ꯃꯤ ꯍꯥꯠꯅꯔꯤꯕ ꯃꯆꯤꯟ ꯊꯤꯔꯤꯑꯕ ꯑꯩꯗꯤ ꯄꯥꯞ ꯇꯧꯗꯦ ꯑꯩꯗꯤ ꯖꯨ ꯊꯛꯇꯦ ꯍꯥꯏꯔꯒ ꯃꯥꯅ ꯇꯞ ꯇꯥꯡꯉꯩꯒꯤ ꯃꯤꯒꯤ ꯅꯨꯄꯤ ꯂꯨꯝꯃꯦꯕ ꯔꯦꯞ ꯇꯧꯔꯤꯑꯕ ꯃꯥꯅ ꯃꯤ ꯈꯪꯗꯦꯅ ꯑꯗꯨꯒꯨꯝꯕꯗꯨ ꯂꯩꯀꯣ ꯑꯗꯨꯅ ꯁꯤꯁꯇꯔ ꯅꯍꯥꯛ ꯙꯔꯃ ꯆꯦꯟꯕꯅꯤ ꯍꯥꯏꯅ ꯈꯪꯕꯤꯌꯨ ꯅꯍꯥꯛꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯄ꯭ꯔꯦ ꯇꯧꯕ ꯏꯄꯥꯜ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔꯅ ꯅꯨꯡꯁꯤꯅ ꯂꯧꯊꯣꯛꯄꯤꯒꯅꯤ ꯁꯤꯁꯇꯔꯅ ꯐꯣꯟ ꯇꯧꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯒꯤꯗꯤ ꯁꯤꯁꯇꯔ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯁꯤꯁꯇꯔꯗ ꯀꯔꯤ ꯐꯥꯎꯕꯤ ꯊꯃꯣꯏꯗ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯁꯣꯟꯊꯔꯒ ꯂꯩꯔꯝꯕꯗꯣ ꯀꯟꯕꯒꯨꯝ ꯇꯧꯋꯦ ꯑꯣꯖꯥ ꯍꯣꯏ ꯑꯩ ꯀꯅꯥꯃꯠꯇ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯀꯅꯥꯃꯐꯥꯎ ꯂꯩꯇꯕꯤꯗ ꯑꯩꯁꯦ ꯗꯤꯐꯪꯗ ꯂꯩꯔꯝꯃꯕꯅꯦꯕ ꯑꯗꯣ ꯏꯁꯣꯔꯅ ꯉꯁꯤꯁꯦ ꯑꯆꯥꯕ ꯃꯇꯝ ꯄꯤꯅꯔꯒ ꯏꯆꯤꯜ ꯏꯄꯥ ꯁꯛ ꯎꯅꯗ꯭ꯔꯁꯨ ꯏꯁꯣꯔꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯇꯥꯃꯤꯟꯅꯗꯅ ꯁꯣꯟꯊꯔꯒ ꯂꯩꯔꯨꯕ ꯑꯩꯉꯣꯟꯗ ꯑꯣꯖꯥꯒꯤ ꯄꯥꯎꯇꯥꯛ ꯄꯤꯅꯕꯤꯗꯅ ꯄꯥꯡꯒꯜ ꯍꯥꯞꯄꯤꯕꯁꯦ ꯑꯣꯖꯥ ꯑꯣꯖꯥꯕꯨ ꯍꯦꯟꯅ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯣ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯒꯤ ꯁꯣꯟꯊꯔꯕ ꯑꯩꯒꯤ ꯏꯁꯣꯔꯒꯤ ꯂꯝꯕꯤꯗ ꯑꯩꯅ ꯁꯣꯠꯊꯔꯒ ꯂꯩꯔꯤꯁꯦ ꯑꯣꯖꯥ ꯀꯪꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯣꯖꯥ ꯍꯣꯏ ꯃꯌꯥꯝꯅꯁꯨ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯦ ꯑꯣꯖꯥ ꯍꯣꯏ ꯑꯗꯨꯒ ꯁꯤꯁꯇꯔꯗ ꯀꯩꯒꯨꯝꯇꯪ ꯍꯥꯏꯖꯒꯦ ꯁꯤꯁꯇꯔ ꯑꯩꯈꯣꯏꯒꯤꯅꯦ ꯑꯩꯈꯣꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝꯗ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯁꯤꯡꯗꯣ ꯑꯗꯨꯗ ꯑꯩꯗꯤ ꯑꯁꯥꯝꯗ ꯂꯩꯕꯅꯤꯅ ꯑꯩꯅ ꯆꯠꯄ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯕꯗꯨꯗ ꯆꯠꯂꯒ ꯃꯇꯦꯡ ꯄꯥꯡꯕꯕꯨ ꯑꯣꯏꯔോ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯊꯧꯒꯜꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯣꯠꯅꯔꯤꯕꯀꯣ ꯑꯩꯈꯣꯏ ꯋꯥꯠꯁꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗꯁꯨ ꯑꯩꯈꯣꯏ ꯐꯦꯂꯣꯁꯤꯞꯀꯤ ꯃꯑꯣꯡꯗꯁꯨ ꯇꯧꯃꯤꯟꯅꯁꯤ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝꯗꯁꯨ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯗꯨꯗ ꯁꯤꯁꯇꯔꯅ ꯌꯥꯔꯒꯗꯤ ꯁꯤꯁꯇꯔꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯥꯞꯆꯒꯦ ꯑꯩꯈꯣꯏ ꯍꯞꯇꯥ ꯑꯃꯗ ꯆꯌꯣꯜ ꯑꯃꯗ ꯅꯣꯡꯃꯈꯛ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏ ꯊꯥꯒꯠꯆꯒꯅꯤ ꯑꯗꯨꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯆꯠꯄꯤꯕ ꯉꯝꯃꯒꯗꯤ ꯆꯠꯄꯤꯔꯒ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯦꯟꯅ ꯑꯋꯥꯕꯗ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯣ ꯑꯣꯖꯥ ꯀꯩꯅꯣꯝꯇ ꯑꯩ ꯀꯣꯏꯆꯠ ꯆꯠꯊꯣꯛꯄꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯀꯟꯗꯤꯁꯟꯁꯦ ꯆꯥꯗꯕ ꯍꯥꯏꯕꯗꯤ ꯏꯃꯥꯁꯦ
नते सिस्टर चटपगी नते अखोइगी ईश्वरगी मिंगदा अखोइना फेलोशिप तौबदो सप्ताह अमदा फोनगी खुथांगदा सुमाइ सानबसे असिगा फेलोशिप तौबा अदुगा सिस्टरना चटपा ngamdrega su करिसु नते चटबा यादे हाइबा नतेबको अखोइगी अदुमाइना अखोइगी तनौना सेमगलैयबा अखोइ असिदा अखोइना मीसे खल्ला खल्लागा मचंग ओइबा हाइताइ असिगी मीसे सेमगलपनि हाना ममांगदा सेममे अदुबु अखोइगी मरक्ता कनो ताब कारण ताबगुम्बको मी कया अमा यावखि अदुना हंदक्ति फसना खल्ला खल्लागा कनो तौरे अदुना ईश्वरदसु दुम प्रेयर तौबा यानबा नोंग खतंग सप्ताह अमदको अदुगा सु सिस्टर से कोई व्हाट्सएप ग्रुप टू द एड तौनिंगी मी अनि खतंग आइगा सारगा मी अहुम खतंग सुरी अदुगा सु आई सिस्टर सु आई हपचरके अदुगा ईश्वरगी लंबी द हेन हेन नक्सिन तौनबगी दमक्ता अदुगा अखोइना तौजरिबसिगा डिनोमिनेशन ना खाइबा नते को अखोइगी डिनोमिनेशन एवरीथिंग पुनमक जिसुनी जिसुना अखोइगी अहौबनी अमसुंग अरोइबनी हाइबसिन होय होय नुंगाइरे ओजा ओजा का पाउ फाउनरगा ngasi isi lipa sakhang mai khangnaba amadi shorgi lambi matangda ojana ai sotharaga leiramaba natal aingonda thaugat pibase hoi 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 shorgi blessing ni oja hoi yam thagachari iche na haije nate hoi oja sing pangthuk iba ishorgi lambi gi ningthau leiba ki saukhanabagi ojana paichat piriba program jo hen mai pakpo oisno ishorgi mfamda hoi aduga marai bakthiraba manipurda isalisi sing leiri haibisi matangda sojana ishorgi mingda kaukthopigano yam thagale oja yam nungsiye hoi kare sona loina bibu oisuno jabu matam supadoja hoi chegi maming se kari koi is number se save tausange oja aigi ming manorama yumnak ngebam hoi ai save tausalage ko je hoi pare ai number se save tausanbi hoi oja oja kana tawbiri oja ju thabak silamgani oja thabiro pare